mayambu ahan maktida warina chongki maikadigi ikok nona taram nokshari ngasi miyamgi damakta wari macha makutol tamjanaba ekhoina puraka laksari ngasigi wari macha chi mami ngasina akiba anga tabirasi warina chona pujarapa wari machada akiba anga achau thabak sufamda wakhal yama nungaiki matam kuina mahangni yumda handap makhai thabak subada paisa su yamna phangi mohori adunasu magi nupi ki masalumgi pawdu tabanina paisa hen masu khara pirage nag matam khradi yumda leiruro haduna paw harapagi achau no wakhal yama nungai bani numinini humni gi matungda achau mayumda hallagani mana chalamdai gi matamda makhoi hana thabak sumina ramasing loina chak chaminai punminai makhoi na chak chana ba loiraba tung numidangi pothana ba matam sidani yamna ngaklaba thawdo amkhak thokirami makhoi na pothari ba khola asik manungda kadom de guna khangna lilam khak changkhilakki lillado changkhilakku matamda loina tumna ribnina kanamatana unakide kanamatana khangnakide adubu lilnaduna khu kamba mana asida jiri chatpuse karigum makhol amkhak tai haduna achawna han hek misilakbani khola manunga se mai thale masina achawna hek misilpaga tan chap chana lilase mana urbane masidagi yamna phingna mahangna tumliba taisu lillere haduna lawrami tumlamba taisu khangboi lakboi garioi pun hagunari aduga kadomdona mai salai khangdena kuyeng yeng bahori matam asida achawdi mana hana urbanina asom nakal machangkhre aduga chaituk macha ma paikre masidagi ataiduna ngaktang gyan ngauringi matam asida hojiki linnase mana chaituk dana pop thaduna kantatuna linnado kudak asida mana hatki mayam sisu ngaktang di mipaiba kaya aduga loinana magi wa hainare amana mo hai ish linnine ikoina michklam daba taradi chiktina bera karamnine as tajo nana mateng pangbini se as yamna pharabane hadana mabu yama thaganare adabu ngahaktingi matungdadi achawo se wakhal ma khallubra kenu khangde linnado langthokraba tung manung sidwak matum tamo wakhal nungai tabagi mataw matam mangduna mase phamkhirami mana mangduna phangliba mataw du ubada mamana ba chalaktuna achawdo wa hangi tachaw kedorage kari kino nangna tumina mangliduba achaw pakhum bifam kari mata khangkitabani achaw na tamna khummi wakhan nungai tana ai asoiba thaba mataw kramale wadu harakpad amana kari asoiba thaba achaw na khummi ai gi nupido thana me chugadaba matam kuiraktrabani adubu kadom digino khanthawdaba wakhalamana aina linnase halure ahal lamasingna hainabadi lay nupi na masalum ningai matamda jiba pan batay hatu phati hai adubu ai khanthawdaba wakhalamana ai sumna torure kari thokadabano ai matha yamna sare ai yamna ware haduna achawna wakhalase yamna nungaitabagi mataw amada wahari magi wadu tabada leiminari bataisu munumuni yengne ataisu asumna ahal lamasingna hainaba wase makusu khara singnaba khangbadi ledibani amana achawgi wakhalado nungaitabadu themjilami dachaw kachum khalunuse asidi khudong thiba lakadabadagi ngakthokpane masida thoini hena ekhoina lum lowsu yadeda kadigumba mana siklamba tarabadi khoi khudong thiba tagadribani asida chaw kachum toreba thoi wagunu se haduna themi amasu achaw themi adubu achaw wakhaldi yam nungai kite ngasi makhata na tumthaba matamna sumhakse tumthaba chungya yakide aina jiba mahaluraba aigi nupina masalum ningai aina sigi thabasi taruraba haduna matomta mangnaga leiki haisu hainai ahalaman singna nupina masalum ningai matamda jiba panba tei hatu phatte ga hainabase masi wakhal simana khallubada yam nungai kidabani numinini humni gi matungda achaw yumda lakhirame selsu yam purakhi yumda magi nupiga matam kuina unadaba nupi si ubada wakhal yama nungarami awa nungai wari kaya ama sane adubu phaminaba matamda achawna nahangi numiti thokiba thodo odugi matangda wari khara sarubani magi nupiba kausiladuna mana hai magi nupigi mingna leima nahan
ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯅꯨꯃꯤꯠ ꯑꯃꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯨꯝꯂꯤꯉꯩ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯑꯩꯈꯣꯏꯒꯤ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯤꯟ ꯑꯃ ꯆꯪꯂꯛꯈꯤ ꯑꯩꯅ ꯃꯤꯠꯁꯤꯡꯂꯛꯄꯗ ꯂꯤꯟ ꯑꯗꯨ ꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯜꯍꯧꯗꯕ ꯋꯥꯈꯜ ꯑꯃꯅ ꯂꯤꯟ ꯑꯗꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯅ ꯀꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯂꯩꯃ ꯃꯁꯤꯕꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏ ꯑꯇꯣꯏ ꯍꯌꯦꯡꯋꯥꯏ ꯈꯨꯗꯣꯡꯊꯤꯕ ꯀꯩꯅꯣ ꯇꯧꯔꯣꯏꯗ꯭ꯔꯥ ꯂꯩꯃꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯁ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯤ ꯂꯩꯕꯅꯤ ꯊꯪꯅꯕ ꯏꯅꯦꯁꯤꯗ ꯑꯃꯨꯛꯇ ꯍꯪꯒꯦ ꯃꯁꯤꯗꯒꯤ ꯊꯪꯅꯕ ꯏꯅꯦ ꯑꯗꯣ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯇꯝꯂꯝꯃꯤ ꯏꯅꯦ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯅꯨꯄꯤꯅ ꯃꯁꯥ ꯂꯨꯝꯂꯤꯉꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯖꯤꯕ ꯄꯥꯟꯕ ꯍꯥꯠꯄꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯍꯛꯇꯛꯇꯒꯤ ꯐꯠꯇꯦ ꯍꯥꯏꯅꯩ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯏ ꯀꯔꯝꯗꯧꯅ ꯃꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯅꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯪꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎ ꯄꯤꯕꯤꯔꯛꯏ ꯃꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯆꯔꯝꯃꯤ ꯃꯈꯣꯏꯒꯤ ꯅꯧꯅ ꯄꯣꯛꯂꯛꯂꯤꯕ ꯃꯆꯥꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯗꯅꯕ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃꯗꯃꯛ ꯆꯠ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯁꯤ ꯉꯥꯛꯄꯤꯅꯕ ꯃꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯃꯈꯣꯏꯅ ꯆꯠꯇꯕ ꯃꯈꯣꯏꯅ ꯈꯨꯔꯨꯝꯗꯕ ꯃꯐꯝ ꯑꯁꯤ ꯂꯩꯇ꯭ꯔꯕꯅꯤ ꯃꯊꯪꯒꯤꯗ ꯃꯈꯣꯏꯅ ꯃꯍꯥꯕꯂꯤ ꯂꯥꯛꯑꯝꯃꯤ ꯃꯍꯥꯕꯂꯤ ꯌꯧꯔꯕꯗ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯌꯥ ꯑꯃ ꯂꯥꯛꯅꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯌꯣꯡꯒꯤꯗꯃꯛꯇꯁꯨ ꯀꯔꯤ ꯈꯔ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯣ ꯃꯃꯥꯏ ꯑꯗꯣ ꯃꯇꯨ ꯌꯥꯝꯅ ꯆꯣꯝꯃꯤ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯎꯕꯗ ꯊꯨꯛ ꯂꯥꯎꯕ ꯁ꯭ꯋꯥꯏ ꯂꯥꯎꯕꯒꯤ ꯃꯇꯧꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯌꯥꯎꯅꯔꯤꯕꯅꯤ ꯂꯩꯃꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯆꯧꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯇꯟꯖꯥꯅꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛ ꯈꯨꯔꯨꯝꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯉꯥꯡꯗꯣ ꯍꯦꯛ ꯄꯨꯊꯣꯔꯛꯄꯗ ꯂꯩꯃꯅ ꯎꯔꯨꯕꯅꯤ ꯂꯩꯃ ꯃꯗꯨ ꯎꯔꯨꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯃꯉꯣꯟꯗ ꯐꯥꯎꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯂꯩꯃꯅ ꯍꯥꯏ ꯌꯦꯡꯉꯨꯅꯦ ꯑꯉꯥꯡ ꯑꯁꯦ ꯃꯇꯨ ꯌꯥꯝꯅ ꯆꯣꯝꯃꯦ ꯌꯦꯡꯉꯨꯅꯦ ꯃꯇꯧ ꯑꯁꯦ ꯌꯣꯡꯒꯤ ꯃꯁꯛꯀ ꯃꯥꯟꯅꯩꯅꯦ ꯌꯣꯡꯒꯤ ꯃꯁꯛ ꯃꯥꯟꯗ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯆꯧꯗ ꯍꯥꯏꯔꯨꯕꯅꯤ ꯑꯆꯧꯅ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯅꯪ ꯁꯤꯒꯨꯝꯕ ꯌꯦꯡꯒꯅꯨ ꯑꯗꯨꯒꯨꯝꯕ ꯍꯥꯏꯒꯅꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯃꯁꯦ ꯃꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯝꯈꯤꯕ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯃꯉꯣꯟꯗ ꯐꯥꯎꯈꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯌꯨꯝ ꯌꯧꯔꯛꯂꯦ ꯑꯆꯧ ꯃꯐꯝ ꯑꯇꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯕꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯑꯀꯟꯕ ꯊꯕꯛ ꯁꯨꯍꯟꯗꯦ ꯃꯍꯥꯛꯁꯦ ꯊꯥ ꯅꯨꯃꯤꯠ ꯁꯨꯔꯛꯀꯗꯣꯔꯦ ꯍꯥꯏꯗꯨꯅ ꯑꯆꯧꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯥꯕꯨ ꯁꯦꯟꯅꯩ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯣꯠꯅꯔꯤ ꯑꯆꯧ ꯈꯣꯏꯒꯤꯗꯤ ꯃꯤꯌꯥꯝ ꯆꯥꯕ ꯅꯠꯇꯦ ꯃꯇꯩ ꯃꯅꯥꯎꯗꯪ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯇꯝꯗꯅ ꯌꯨꯝꯊꯪꯅꯕꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯃꯈꯣꯏꯗ ꯂꯩꯍꯟꯕꯅꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯍꯟꯕꯅꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯐꯅꯩ ꯊꯕꯛ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯩ ꯉꯁꯤꯗꯤ ꯑꯆꯧꯒꯤ ꯅꯨꯄꯤ ꯂꯩꯃ ꯊꯥ ꯅꯨꯃꯤꯠ ꯁꯨꯔꯔꯦ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ ꯑꯆꯧ ꯅꯨꯃꯤꯠ ꯑꯁꯤ ꯋꯥꯈꯜꯁꯤ ꯂꯩꯇꯥꯗꯕꯅꯤ ꯃꯪꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗꯒꯤ ꯃꯪꯒꯣꯜ ꯍꯪꯒꯠ ꯍꯟꯗꯥ ꯃꯥꯁꯦ ꯆꯠꯇꯨꯅ ꯈꯣꯏꯔꯥꯡꯕꯒꯤ ꯃꯇꯧ ꯑꯃꯗ ꯑꯆꯧꯁꯦ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕꯤꯁꯤꯡ ꯂꯥꯛꯈ꯭ꯔꯦ ꯃꯅꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯒꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕꯅꯤ ꯑꯆꯧꯅ ꯑꯁꯨꯝꯅ ꯃꯊꯥ ꯁꯥꯕ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯔꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯆꯧ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯔꯝꯃꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯆꯧꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯦ ꯃꯇꯝ ꯀꯨꯏꯈꯤꯗꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯆꯧꯅ ꯃꯥꯅ ꯆꯪꯕꯅꯤ ꯆꯪꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯃꯇꯨ ꯌꯥꯝꯅ ꯆꯣꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯁꯛꯐꯝ ꯑꯁꯤ ꯌꯦꯡꯕꯗ ꯌꯣꯡꯒꯤ ꯃꯁꯛꯀ ꯍꯥꯏꯔꯞ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤ ꯑꯆꯧꯁꯦ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯀꯩꯅꯣꯝꯃ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯗꯤ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯑꯉꯥꯡ ꯑꯁꯦ ꯐꯖꯅ ꯇꯨꯃꯤꯟꯅꯧꯁꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯉꯥꯡ ꯑꯗꯨ ꯀꯣꯜꯍꯜꯂꯒ ꯇꯨꯝꯍꯜꯂꯝꯃꯤ ꯑꯆꯧꯅ ꯑꯁꯣꯝꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕꯗ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯈꯟꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯑꯃꯗꯤ ꯃꯅꯦꯁꯤꯡ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯔꯨꯖꯕꯤꯕ ꯑꯃꯗꯤ ꯂꯩꯃꯒꯤꯗꯃꯛꯇ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯐꯤꯕꯝ ꯑꯗꯨ ꯎꯕꯅꯤ
ꯂꯩꯃꯁꯨ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯔꯨꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯃꯁꯦ ꯃꯁꯥꯗ ꯄꯥꯈꯠꯈꯤꯕ, ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃꯁꯨ ꯑꯃꯨꯛ ꯐꯥꯎꯔꯛꯏ꯫ ꯏ ꯅꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯗꯨꯝꯅ ꯑꯃꯨꯛꯀꯁꯨ ꯄꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯀꯣꯛꯂꯣꯝꯗ ꯍꯥꯏꯒꯠꯈꯤꯗꯨꯅ ꯃꯍꯥꯛꯁꯦ ꯋꯥꯟꯊꯔꯛꯀꯦ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯑꯇꯩꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯂꯩꯃꯕꯨ ꯂꯥꯏꯀꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯩꯃ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯂꯩꯃ ꯀꯞꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯁꯨ ꯂꯩꯃ ꯃꯆꯥ ꯎꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯉꯥꯡ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯅꯕ ꯍꯧꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯃꯅꯁꯨ ꯌꯦꯡꯍꯟꯕ ꯏꯀꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯧ ꯑꯃꯅꯤꯅꯁꯨ ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯍꯟꯕ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯇꯨꯝꯈ꯭ꯔꯦ, ꯑꯗꯨ ꯇꯧꯈ꯭ꯔꯦ, ꯑꯁꯤ ꯇꯧꯈ꯭ꯔꯦ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯒ ꯂꯩꯀꯥꯏꯒꯤ ꯂꯥꯜꯂꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯍꯟꯗꯅꯕ ꯍꯣꯠꯅꯩ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯣꯠꯂꯒ ꯊꯝꯕ ꯌꯥꯒꯅꯤ? ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯍꯟꯕ ꯌꯥꯒꯅꯤ? ꯂꯩꯃꯒꯤ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯁꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎ ꯊꯦꯡꯅ ꯇꯥꯕꯗꯒꯤ ꯃꯈꯣꯏꯅ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯃꯒꯤ ꯃꯃꯥ, ꯂꯩꯃꯒꯤ ꯃꯅꯝ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯗꯤ ꯑꯉꯥꯡ ꯑꯗꯨ ꯎꯔꯦ꯫ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯃꯥꯡꯗꯗꯤ ꯍꯥꯏꯗ꯭ꯔꯦ, ꯂꯩꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯄꯥꯎ ꯇꯝꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯄꯥꯟ ꯊꯥꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯄꯥꯟ ꯊꯥꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯥꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯛꯄꯗ ꯀꯔꯝ ꯇꯧꯅꯤ? ꯌꯦꯡꯍꯟꯗꯕ ꯌꯥꯕ ꯅꯠꯇꯦ, ꯂꯣꯠꯂꯒ ꯊꯝꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯑꯆꯧ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯂꯩꯃꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯃꯈꯣꯏꯅ ꯊꯤꯗꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯇꯨꯅ ꯄꯨꯡꯌꯣꯟ ꯌꯣꯟꯂꯤꯕꯗꯣ ꯃꯈꯣꯏꯅ ꯕ꯭ꯂꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯐꯥꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯦ ꯃꯥꯏꯊꯣꯡ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯁꯤ, ꯃꯥꯏꯊꯣꯡꯒꯤ ꯃꯆꯦꯠ ꯑꯃꯈꯛꯇ ꯎꯠꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯎꯍꯜꯂꯒ ꯏꯄꯥꯟ ꯊꯥꯕ ꯅꯨꯃꯤꯠ ꯑꯁꯦ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯥꯛꯄꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯕꯗ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯆꯦꯠ ꯑꯃꯇꯪ ꯎꯍꯜꯂꯝꯃꯤ꯫ ꯃꯆꯤꯟꯕꯥꯡ ꯐꯥꯎꯕ ꯈꯨꯝꯕꯅꯤ꯫ ꯃꯆꯤꯟꯕꯥꯡꯗꯁꯨ ꯏꯇꯨꯝ ꯇꯨꯝꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯆꯦꯠ ꯑꯃꯇꯪ ꯈꯨꯝꯂꯒ ꯑꯉꯥꯡꯁꯦ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ, ꯑꯉꯥꯡꯒꯤ ꯃꯥꯏꯊꯣꯡ ꯐꯤ ꯈꯨꯝꯂꯤꯁꯦ ꯑꯁꯤꯗꯤ ꯍꯥꯏꯗꯣꯛꯄꯤꯔꯨꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯃꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯈꯣꯏꯒ ꯊꯪꯅꯕ ꯃꯤꯁꯤꯡꯅ ꯑꯗꯨꯅ ꯌꯦꯡꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯦ ꯎꯗꯅꯕ ꯈꯪꯗꯅꯕ ꯃꯈꯣꯏꯅꯗꯤ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯂꯒ ꯑꯗꯨꯝ ꯊꯝꯕ ꯌꯥꯒꯅꯤ? ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯈꯔ ꯂꯩꯔꯒꯗꯤ ꯑꯉꯥꯡ ꯑꯁꯦ ꯃꯤ ꯃꯁꯛ ꯐꯖꯅ ꯎꯕ ꯍꯧꯔꯛꯂꯦ, ꯑꯗꯨꯒ ꯃꯤꯅ ꯂꯛꯅꯕ ꯃꯇꯝꯗꯁꯨ ꯅꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯃꯇꯨ ꯆꯣꯟꯂꯤꯕꯗꯨ ꯐꯥꯟꯗꯣꯛꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯨ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯡꯅ ꯍꯧꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯅꯤ? ꯑꯉꯥꯡ ꯑꯁꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏꯅ ꯑꯃꯅ ꯄꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯇꯣꯞꯄꯅ ꯄꯨꯈꯤꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯩ꯫ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅꯕ, ꯄꯨꯊꯣꯛꯂꯕꯁꯨ ꯃꯪꯒꯣꯜ ꯑꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯅꯕ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯃꯇꯧ ꯑꯃꯁꯨ ꯇꯧꯔꯛꯏ꯫ ꯑꯉꯥꯡ ꯑꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛꯂꯒ ꯇꯨꯝꯍꯜꯂꯒ ꯊꯝꯕ ꯃꯇꯝꯗꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯆꯤꯟ ꯑꯁꯦ ꯂꯤꯟꯗꯧꯅ ꯃꯔꯩ ꯑꯁꯦ ꯑꯃꯨꯛ ꯇꯤꯡꯊꯣꯛ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯁꯨ ꯍꯟꯗꯛꯀ ꯅꯧꯅ ꯇꯧꯔꯛꯄꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯑꯆꯧꯅ ꯍꯥꯟꯅ ꯎꯔꯨꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯣ ꯇꯨꯝꯂꯒ ꯂꯩꯍꯧꯕꯅꯤ, ꯑꯃꯨꯛꯇꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯆꯧꯅ ꯌꯦꯡꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯦ ꯃꯆꯤꯜ ꯑꯗꯨꯒꯤ ꯃꯔꯩ ꯑꯁꯦ ꯑꯗꯨꯝ ꯀꯥꯝ ꯂꯩꯔꯝꯕꯅꯤ꯫ ꯃꯁꯤ ꯎꯕꯗ ꯑꯆꯧꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ, ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯪꯖꯕ ꯃꯥꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯑꯣꯏꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗꯗꯤ ꯑꯆꯧꯗꯨ ꯀꯔꯤ ꯍꯥꯏꯒꯅꯤ? ꯄꯥꯈꯠꯄ ꯑꯀꯤꯕꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯁꯛꯅꯒ ꯀꯩꯅꯣꯝꯃ ꯃꯥꯟꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯆꯤꯟꯁꯤꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯀꯥꯝꯂꯒ ꯂꯩꯕꯗꯗꯤ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯆꯧ ꯈꯟꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯦ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛ ꯃꯊꯪꯗꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯉꯛꯂꯕ ꯃꯇꯧ ꯑꯃꯁꯨ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯦ ꯍꯥꯟꯅꯗꯤ ꯄꯣꯕ ꯃꯇꯝꯗ ꯐꯖꯅ ꯄꯣꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯅ ꯄꯣꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯃꯅꯪꯒꯟꯗ ꯊꯥꯡꯒꯠꯄ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯦ ꯎꯞꯂꯒ ꯂꯩꯇꯦ, ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯡꯊꯣꯛꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯍꯩꯃꯥ ꯀꯩꯅꯣꯅꯦ, ꯎꯞꯂꯒ ꯂꯩꯌꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯣꯡꯊꯣꯔꯛꯏꯅꯦ꯫ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯎꯞꯂꯒ ꯄꯣꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯎꯞꯂꯒ ꯄꯣꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ, ꯍꯦꯛ ꯅꯪꯒꯟꯗ ꯊꯥꯡꯒꯠꯄꯒ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯡꯈꯠꯂꯛꯏ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯏꯅꯦ ꯑꯃ ꯀꯧꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯐꯖꯅ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯁꯦ ꯑꯃꯨꯛꯀ ꯊꯣꯡꯒꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯏꯅꯦꯗꯨ ꯆꯪꯂꯛꯏ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯦ ꯅꯪꯒꯟꯗ ꯊꯣꯡꯒꯠꯄꯤꯔꯝꯃꯤ꯫ ꯎꯞꯍꯜꯂꯒ ꯊꯣꯡꯒꯠꯄꯅꯤ, ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯀꯩꯁꯨꯝ ꯇꯧꯗꯦ꯫
ngahakting matungdadi angang ase longthorakpani longthorakka matamdagi inedana kainune kayada yawrib angang yengone he fajana ubuse haduna amukasu ubhalle ublaga hek pona bhonabaga adum longthorake masidik inedana he leima nasasi kainone he ublaga leyo habi yadene hekta longine masidagi angang ado amukasu ubnaba khonai matam masita angang asig machinase lindawna susu dum kamnagale ini adudi adumna kambadu hana udabani mai kalma to du udadi ini aduna hey leima angang siga machil sikainom su tawine kaino mana torisibo haduna wa hai leima su kari haduna pakhumpi gum khangde angang asi pob yadrabada as porose ai pambona pambake asunna ini aduna hangbo hangadu ki pakhumpi ramdana angang ase pamduna mana pusilai leima matha sare magi nupa halakku matamda leimana wari sare nipa angang ase poba matamda su fajana poba yade hekta longthorei madugi waru tabada magi nupa hai angang yawbi kono munida kasum toroida nati nupa amukti yenguse nang thongal o adugu yenguse asawna angang ado magi nupi gi manangana thongal pinami aduga poraga yengame ngakting matung angang ase adum longthorei masi ubdadi achausi yamngai kainune torisigo angang ase nongmagi karigumba ahong kharadi adum torei akhoi ka puchida ahanbana phangjab isane kaino torisigo leima kaino torisigo haduna matai manau ani yamna pakhalami tha kaya ama kana khanganda kana uhandana lolaga tholakpani adubu lotpa yaraktre angang sa omagi matam hendokre hauji angang ase lepasu ngamde mahakse makhong ase phadrak tabagi matoma tori migi mangda ngang ase lona bhona rak patarbusu adum matung ni khangnari masidagi lekai gi miwang ang nabsing harido angang adu gi masak uru basingna leimi gi masado nakoi udribra haduna wase jibon ngang na phore matai manau ani gi mana kongda angang asi pause tarare pause ta matamda matai manau ani matha sarare migi minok masa migi asum lakna pawa kaya asi tabada tafung khanglamde amana maharakani as leimik masado para yong ti yong ne masak ado yong ga chapmane machin adu chu len gamado na pupu kam ga limchin ado as mongam ni ko adu angang ado pobu su yadabane hek pobu gana longthorakpani pandukan mayada lerek machinda phamlaga warem ngangna pambi singna angang odi ki matang da wari yemoina pangang da kana lei amana mo hai adudi angang odi ki ming leibu lerini longthokpi ko biari ne haduna makhoi masen panghai da haina khibuduna hojikti makhorom da phorakpada angang adu ubada amana hane hekta longthokpi haba ming ase adum kaurubani masidagi hojikti angang asigi ming ase longthokpi haduna adum chanakre matam khara ki matungdadi angang asigi sathiba tamthibase asum hengale ahanba oina numidang tumningi matamda mamana han urubani ahing nongjai athengba matai manau ani loina tumthanaki matam asida angang ase mamit pangthurei aduga kangkhal mathak asida yamna mulne yenglaga angang asina machinda mana murubum shonmani angang ase lolei phajana ngam ngam nate khajikti thoklabani mamachina tumlambadagi mitchilaka matamda angang asigi oirba matawase mana he urubani mamit ase chap chungkhalaga makut asisu mathaklona haigatlaga mana murum sholiba haiba matawasi ubdadi mama ase yan ngakre masidagi angang asiba mana lenghanba konbagi muhutta mahakse matawodubi yan ngakna mani yengame masidagi mama dana adumna yenlaga leringe matamda kangkhan mathak asida munni yelama pikliba angang asina nokmi tawduna majina se tumthokko makhai mama ase phatle thorai aduga mama dasu mamit asi lautholaga sangtrik yengduna nokmi tawduna yenapani ngasigi ahing sina ahanbani mama sina sumnu uriba adunna yelba magi mieng tawriba matawosi ubdadi mama se khangkre khangba henmatun makse mikup asida yamna kan ima lauki mana lauba khunjela tabada mapa se michile achawna mikup tholakpada hey kadoragine leima kadoragine haduna changchile matam masida angang ase tumina tumtharaga leibigi matawuma
adum tawkirami leimasu mipaiba kari hoi angang asida sumu yengi aduga magi nupagi hanglibu wahang asigi pakhumju piba ngamdana masase hekta nikkibani achawna kaidore hanglabsu pakhum pikide akibagi matawmati adum tawki achawna magi nupigi phamangudagi kangkhal chithi akoiba mari asida tinchit pirami aduga mangha ubra nangbo kari phatabu urage nangbo wakhal yamna khal malase se phajana pothause haduna magi nupiba pothalami adubu leima tumbikirami macha adugi matawoduda yamna kibani achawdi khangde achawnu changduna amuk tumthakre leimasu tumtharami adubu ngahangmit uigani amungmit pakthorakani angang asibu mana kina yengani asuna angang ase hairap konduna mana tumbani amuksu thelalba matamda angang asida mana kolga tumlubse magi makut asida angang asigi masin nasina fu kamlaga adum lekpagi matawuma adum torapani leima amuksu tumlambadagi mikap thorakpada makutta kainomna lanbagum lekpagum tawi haduni yenglupani matam asida angang ase mamil ase pangtholaga masin nase fu kamlaga mamagi makut asida mana leklibse leimna urami masi mu ubadadi leimasu khampa pakhana amukasu yamna kan ima lawdu makut ase kangan kan thokirami masidasu achause mit kan singi mikap thulapda hey kaidore ke nangbo nangna khanglaw lawbado mihulasi ayore ha kaidore ke nangbo leima pakhum pi ngamde as ai tumbe yade ai sachi kaino matore asidoina punna tumsiba achawna phamong chiti chingani angang su yawri banina horen mitsingdana tumkiba matamda yaib thirabadi nungairoida se phajana pothausi adubu leimani yade ai sachi kaino matore asiduna tumsilaw hadana magi nupa achawga kaushili aduga phamung asida makhoi ahum punna tumlami phamung asida achawna tumkhibadagi angang ase karigumba ahum ama phawba torakidre adubu leimadi nongalamdagi matam phawba tumthabi yadabani nongalakle ayukki matamni magi nupa achawna inkhola thabakhra honaruge haduna hek thorakpani leimana amukta ngaipiko haduna sumang asida mabu khami matam asid angang ase mangola tumalaga thambani achawna kari torage kari haigadabno nangbo leimasu ngarangi thokiba thodo dugi matangda kari gumori sage haduna mana tawbani ai nangonda kainomta haige tawbani achawna hayuni kari wanone nangi waro itagini hayuni kedosh haibano leimasu wadu haigena tawba matamda mangonda leriba ngang adomda hairap yengbani yengu matamda ngasai longla tumlaga lehoba ngang ase hojikti mangonda cheplaga mamit asi lauktholaga yamna muna yelaga lerami masi ubadagi leimase magi nupada wa haiba ngamdre wa tamba ngamdre achawna hayune kari wano leima kashnateda inkholdagi hore hala kanda wari sarase achawna nang kainomni tawrabani nang wakhan henjine khalabani nang kainoma tawrabani ko chakto ngana thungdu amo ai asom inkholgi bujai singdo kitang tharamge achaw thokirami leima tafum khangdre masidagi imung asida changduna chak thonga phawma se hainaraktre thangnabada leiba leisabi macha ama mana angang ase amukta pamulaw haduna angang se senaw haduna korami leisabi macha ado angang ru senabu changlai mana angang adu senaringai leimasu thabakra loshelugi haduna imung changki yamathuna thabasing loshili irujaba loreba tungda chak thongnaba thorang tawrari mahna chaksangda chak thonglaga leringai matamdani leisabi macha adusu makhoigi yungni mamana korakpadagi adumak chakhrabjani angang ase chatpasu ngamba nate angang ase lebanbasu yaba nate adubu karam dona urakibana khangudre leimana chaksangda imungda chak thonglaga leringai matamsida chaksangi thongin mapal adumaktadani angang asina mama asina chak thonbase lumlaga machinna se marai siting thoktuna fufu kamlaga mama asibu munni yelaga leririba leimasu ahana matamadi thoidoni hena wakhal urudabani adubu chak thonglamlaga mana posayam khak loge haduna maithong se hekle thorok matamadi chaksangi thongin mapan ya manakna maga asina thongin makhong adu nga tharaga mama da yanu munni yelomi eng ase mana urbani angang ase ublaga leibanate longtholaga leibani
ꯂꯣꯡꯊꯣꯛꯂꯒꯅꯤ ꯃꯥꯅ ꯉꯥꯊꯔꯒ ꯃꯃꯥꯗ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯕ ꯑꯁꯨꯝꯅ ꯍꯦꯛ ꯎꯕꯗꯗꯤ ꯀꯔꯝꯅꯗꯤ ꯀꯤꯔꯣꯏ ꯀꯔꯝꯅꯗꯤ ꯄꯥꯈꯠꯂꯣꯏ ꯃꯃꯥꯁꯦ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯣꯠꯆꯩ ꯑꯁꯤ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯈ꯭ꯔꯒ ꯌꯥꯝꯅ ꯀꯟꯅ ꯏꯃꯥ ꯂꯥꯎꯔꯛꯄꯅꯤ ꯃꯥꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯧꯖꯤꯛ ꯀꯅꯥꯁꯨ ꯇꯥꯗꯦ ꯂꯩꯃꯁꯨ ꯂꯥꯎꯔꯝꯂꯒ ꯑꯃꯨꯛꯀꯁꯨ ꯑꯉꯥꯡ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯉꯥꯁꯤ ꯂꯧꯊꯣꯛꯂꯒ ꯊꯣꯡꯒꯤꯜ ꯑꯁꯤꯗ ꯃꯥꯅ ꯉꯥꯔꯒ ꯃꯃꯥꯗ ꯌꯦꯡꯂꯔꯤ ꯄꯥꯈꯠꯄꯗ ꯍꯦꯜꯂꯕ ꯂꯩꯃ ꯃꯅꯤꯡꯊꯣꯡ ꯐꯥꯎꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯧꯔꯝꯃꯤ ꯑꯃꯨꯛꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯐꯤꯡꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯅꯤꯡꯊꯣꯡꯗ ꯐꯥꯎꯍꯜꯂꯛꯏ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡꯒꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯕꯅꯤ ꯑꯗꯨꯒꯗꯤ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯊꯥꯔꯤꯕ ꯐꯛ ꯑꯃꯗ ꯑꯉꯥꯡ ꯑꯗꯣ ꯂꯣꯡꯅ ꯇꯣꯝꯂꯒ ꯃꯇꯣꯝꯇ ꯇꯥꯏꯕꯪ ꯃꯥꯂꯪ ꯎꯕꯒꯤ ꯃꯑꯣꯡꯗ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯁꯦ ꯎꯔꯝꯃꯤ ꯂꯩꯃꯁꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯥꯗꯨꯅ ꯈꯪꯗꯕꯗꯒꯤ ꯍꯥ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯂꯩꯃ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯔꯅꯤ ꯀꯩꯅꯣꯝꯃ ꯑꯆꯧꯅ ꯅꯪꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕꯒꯤꯅꯤ ꯅꯪꯒꯤ ꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯀꯔꯤꯅꯣ ꯄꯪꯎꯗ ꯎꯔ ꯃꯥꯜꯂꯦ ꯅꯠꯇꯦ ꯊꯕꯛ ꯁꯨꯔꯤꯕ ꯑꯩꯕꯨ ꯅꯪꯅ ꯌꯥꯝꯅ ꯐꯤꯡꯅ ꯀꯧꯔꯛꯂꯦ ꯑꯗꯨꯒ ꯀꯩꯁꯨꯝꯁꯨ ꯇꯧꯗꯦ ꯍꯥꯏ ꯑꯁ ꯂꯩꯃ ꯅꯪ ꯍꯦꯟꯃꯜꯂꯦ ꯌꯥꯔꯔꯣꯏ ꯅꯪ ꯐꯖꯅ ꯂꯥꯌꯦꯡꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯧ ꯑꯩ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯒꯤꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯒꯦ ꯑꯆꯧ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯂꯩꯃꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯂꯣꯡꯅ ꯇꯨꯝꯂꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡ ꯑꯁꯤ ꯃꯃꯤꯠ ꯑꯁꯤ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯂꯩꯃ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯩꯃ ꯃꯈꯥ ꯇꯥꯅ ꯆꯥꯛ ꯊꯣꯡꯅꯔꯤ ꯑꯁꯨꯝꯅ ꯊꯣꯡꯂꯤꯉꯩ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯃꯨꯛ ꯊꯣꯔꯛꯏ ꯐꯛꯇ ꯂꯣꯡꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯇꯞꯅ ꯃꯅꯪꯒꯟꯅ ꯁꯤꯜꯂꯒ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯂꯩꯃꯗꯤ ꯎꯍꯧꯗꯦ ꯑꯁꯣꯝꯗ ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯨꯔꯒ ꯄꯣꯠꯆꯩ ꯑꯃꯈꯛ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯏꯅꯛ ꯅꯛꯅ ꯂꯣꯡꯅ ꯇꯨꯝꯂꯒ ꯃꯃꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯁꯦ ꯂꯩꯃꯅ ꯎꯕꯅꯤ ꯃꯁꯤ ꯑꯃꯨꯛ ꯎꯕꯗꯒꯤ ꯂꯩꯃꯁꯦ ꯄꯥꯏꯔꯝꯕ ꯄꯣꯠ ꯑꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯃꯥꯁꯦ ꯆꯦꯜꯂꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯉꯁꯥꯏ ꯃꯈꯩ ꯉꯔꯥꯡꯗꯒꯤ ꯅꯍꯥꯟꯗꯒꯤ ꯂꯣꯠꯂꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯉꯁꯤꯗꯤ ꯂꯣꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯔꯤꯁꯦ ꯍꯦꯛ ꯂꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯂꯩꯃꯅ ꯂꯤꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯅꯣꯅꯦ ꯅꯪ ꯍꯥꯏꯕꯗꯨꯕꯣ ꯑꯆꯨꯝꯕ꯭ꯔꯥꯅꯦ ꯂꯩꯃꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯇꯨꯝꯕ ꯌꯥꯗꯕ ꯑꯩꯅ ꯂꯥꯎꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯁꯨꯝꯅ ꯇꯧꯕꯒꯤꯅꯦ ꯍꯧꯖꯤꯛꯁꯨ ꯃꯤ ꯂꯩꯕ ꯃꯇꯝꯗꯅ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯁꯤ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯕꯨ ꯏꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯁꯛꯂꯣꯟ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯂꯥꯎ ꯑꯃꯨꯛꯇꯤ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯀꯧꯔꯒ ꯂꯥꯛꯏ ꯑꯆꯧ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯉꯤ ꯑꯆꯧꯅ ꯌꯦꯡꯕ ꯃꯇꯝꯗꯅ ꯀꯩꯁꯨꯝ ꯑꯍꯣꯡꯕ ꯂꯩꯇꯦ ꯐꯛ ꯑꯁꯤꯗ ꯑꯗꯨꯝ ꯂꯣꯡꯅ ꯇꯨꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯆꯧꯅ ꯀꯣꯛꯑꯝ ꯁꯥꯟꯅꯔꯛꯏ ꯅꯨꯄꯤ ꯅꯪꯅ ꯄꯪꯀꯤꯗ ꯀꯤꯕꯒꯤꯅꯤ ꯀꯩꯁꯨꯝ ꯇꯧꯗꯕꯁꯤꯕꯨ ꯁꯦ ꯇꯨꯃꯤꯟ ꯊꯣꯡꯉꯨꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯒꯦ ꯑꯩ ꯊꯣꯛꯀꯦ ꯑꯆꯧꯅ ꯍꯥꯏꯔꯤꯕꯁꯦ ꯀꯗꯔꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯤꯕꯗꯒꯤ ꯅꯪ ꯊꯣꯛꯈ꯭ꯔꯅꯨ ꯑꯁꯤꯗ ꯉꯥꯛꯇ ꯂꯩꯕꯤꯌꯨ ꯂꯩꯃ ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯤꯆꯤ ꯀꯠꯆꯤꯜꯂꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯌꯦꯡꯒꯦ ꯍꯥꯏꯔꯤꯕꯅꯤ ꯂꯩꯃꯁꯨ ꯀꯤꯅ ꯍꯣꯏ ꯅꯪꯅ ꯌꯥꯗꯕꯗꯤ ꯆꯠꯂꯨ ꯌꯥꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯑꯆꯧꯁꯦ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯄꯅꯤ ꯑꯗꯨꯒ ꯈꯣꯡꯊꯥꯡ ꯑꯁꯦ ꯈꯔ ꯊꯥꯡꯈꯤꯕ ꯁꯥꯗꯨꯅ ꯃꯍꯥꯛꯁꯦ ꯊꯣꯡꯖꯤꯟ ꯃꯔꯝ ꯑꯗꯨꯗ ꯂꯨꯝꯂꯒ ꯂꯩꯈ꯭ꯔꯦ ꯂꯩꯃ ꯃꯈꯥ ꯇꯥꯅ ꯆꯥꯛ ꯊꯣꯡꯅꯔꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯐꯛ ꯑꯁꯤꯗ ꯂꯣꯡꯅ ꯇꯨꯝꯂꯝꯕ ꯑꯉꯥꯡ ꯑꯁꯦ ꯑꯃꯨꯛ ꯃꯅꯪꯒꯟꯅ ꯁꯤꯠꯂꯒ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯁꯦ ꯑꯆꯧꯅ ꯎꯔꯕꯅꯤ ꯃꯁꯤ ꯎꯕꯗꯒꯤ ꯑꯆꯧꯁꯦ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯄꯥꯈꯠꯄꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯆꯧ ꯌꯥꯝꯅ ꯉꯛꯅ ꯃꯇꯧ ꯑꯁꯦ ꯌꯦꯡꯉꯤ ꯂꯩꯃꯁꯨ ꯃꯥꯏꯊꯣꯡ ꯑꯁꯦ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯇꯦ ꯆꯥꯛ ꯊꯣꯡꯐꯝ ꯊꯣꯛꯄ ꯊꯣꯡꯉꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯝ ꯅꯛꯁꯤꯜꯂꯛꯄ ꯑꯉꯥꯡ ꯑꯁꯦ ꯃꯈꯨꯠ ꯑꯁꯤꯅ ꯃꯃꯥꯗ ꯂꯥꯝꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯅꯤ ꯑꯆꯧꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯦ ꯂꯥꯝꯒꯦ ꯇꯧꯔꯝꯕꯁꯦ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯁꯥꯗꯨꯅ ꯀꯞꯂꯛꯄꯅꯤ ꯃꯁꯤꯗꯒꯤ ꯑꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯊꯨꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯗ ꯃꯥꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯁꯤꯜꯂꯤ ꯑꯉꯥꯡ ꯑꯁꯤ ꯃꯇꯝ ꯑꯁꯤꯗ
ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯥꯅ ꯀꯞꯄꯤ꯫ ꯑꯆꯧ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯔꯒ ꯃꯪꯒꯣꯜꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯆꯧꯅ ꯀꯣꯏꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡ ꯊꯣꯔꯛꯏ꯫ ꯊꯣꯔꯛꯂꯒ ꯑꯆꯧꯒ ꯃꯈꯣꯏ ꯄꯨꯟꯅ ꯁꯪꯒꯣꯏꯗ ꯐꯝꯃꯤꯟꯅꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯁꯪ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯦ ꯀꯟꯅ ꯀꯞꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩ, ꯋꯥꯔꯤ ꯑꯁꯤ ꯀꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯁꯤ ꯀꯟꯅ ꯀꯞꯄꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯑꯉꯥꯡ ꯀꯞꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯆꯪꯕ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯅ "ꯑꯕꯦꯝꯃ ꯉꯥꯏꯈꯣ ꯆꯪꯒꯅꯨ, ꯅꯪꯁꯨ ꯂꯥꯎ, ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯪꯅꯕꯁꯤꯡ ꯑꯁꯦ ꯋꯥꯔꯤ ꯁꯥꯗꯕ ꯌꯥꯔꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯀꯥꯏ ꯑꯁꯦ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯂꯥꯛꯄ ꯇꯥꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯐꯝꯕꯤꯌꯨꯁꯦ, ꯋꯥꯔꯤ ꯑꯃꯠꯇ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ, ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤꯅꯤ." ꯑꯁꯨꯝꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯐꯝꯍꯜꯂꯒ ꯑꯆꯧ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒ ꯋꯥꯔꯤ ꯄꯨꯟꯅ ꯇꯥꯟꯅꯔꯝꯃꯤ, ꯁꯥꯟꯅꯔꯝꯃꯤ꯫ ꯑꯆꯧꯅ ꯃꯈꯣꯏꯒꯤ ꯍꯟꯗꯛ ꯐꯪꯂꯤꯕ ꯑꯍꯥꯟꯕ ꯃꯆꯥ ꯑꯁꯦ ꯃꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯗ꯭ꯔꯦ, ꯃꯉꯣꯟꯗ ꯐꯠꯇꯕ ꯂꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯔꯦ ꯍꯥꯏꯕ ꯋꯥꯁꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯄꯥꯎꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯝꯅ? ꯂꯩꯃꯅꯁꯨ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ, ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯥꯛꯁꯪꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥ ꯍꯥꯏꯔꯝꯃꯤ, ꯇꯝꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯀꯤꯁꯨ ꯀꯤꯔꯝꯃꯤ꯫ ꯂꯩꯃꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗ ꯍꯪꯉꯝꯃꯤ, "ꯉꯁꯥꯏ ꯅꯪꯅ ꯑꯉꯥꯡ ꯑꯁꯦ ꯃꯪꯒꯣꯜꯗ ꯁꯦꯟꯅꯍꯧꯕꯗꯣ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯆꯠꯈꯤ? ꯑꯗꯣ ꯑꯉꯥꯡꯗꯣ ꯅꯪꯅ ꯆꯥꯛꯁꯪꯗ ꯄꯨꯁꯤꯜꯂꯛꯄ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯍꯥꯏ, "ꯑꯩ ꯄꯨꯁꯤꯜꯂꯛꯇꯦ, ꯃꯉꯣꯟꯗ ꯁꯨꯝ ꯅꯣꯠꯂꯒ ꯁꯥꯟꯅꯔꯒ ꯂꯩꯍꯧꯕꯅꯤ, ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ?" ꯂꯩꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, "ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨꯅꯤ ꯑꯩꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯟ ꯕꯔꯨꯝꯗꯒꯤ ꯃꯉꯥ ꯑꯁꯤ ꯂꯣꯡꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯃꯨꯟꯒꯤꯜꯂꯛꯄꯅꯤ꯫ ꯃꯌꯥꯝ ꯊꯥꯖꯕ꯭ꯔꯥ ꯌꯦꯡꯉꯣ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯗꯣ ꯆꯥꯛꯁꯪꯗ ꯂꯩꯍꯧꯔꯤꯕꯅꯤ, ꯀꯅꯥꯅ ꯄꯨꯁꯤꯜꯂꯛꯄꯅꯣ ꯀꯔꯝ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯑꯉꯥꯡ ꯑꯁꯦ ꯇꯁꯦꯡꯅꯃꯛ ꯌꯥꯝ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯏꯇꯩ ꯏꯅꯥꯎ ꯑꯅꯤꯗꯁꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ, ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯊꯣꯛꯂꯒ ꯀꯔꯝ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯁꯤ." ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯑꯀꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯅꯥ ꯑꯃꯥꯏꯕ ꯀꯧꯁꯤꯒꯦ, ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯐꯖꯅ ꯌꯦꯡꯍꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯊꯧꯔꯥꯡ ꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯔꯥꯡ ꯆꯣꯝꯂꯕ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯑꯁꯦ ꯃꯈꯣꯏꯅ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯂꯥꯛꯏ꯫ ꯑꯃꯥꯏꯕ ꯇꯣꯝꯆꯧꯅ ꯂꯥꯛꯂꯕ ꯇꯨꯡꯗ ꯆꯥꯛꯁꯪꯗ ꯉꯁꯥꯏ ꯃꯈꯩ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯃꯥꯏꯕꯁꯤꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕꯁꯤꯅ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯁꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯗꯤ ꯍꯧꯖꯤꯛ ꯌꯥꯔꯣꯏ, ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯧꯔꯁꯤ, ꯑꯩ ꯌꯨꯝ ꯐꯥꯎꯗ ꯌꯧꯔꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯨ ꯂꯣꯏꯅ ꯄꯨꯔꯛꯂꯒꯦ, ꯃꯁꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯣꯔꯤ, ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯖꯅ ꯇꯧꯔꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯁꯦ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯑꯆꯧꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯀꯤꯅꯔꯤ꯫ ꯑꯗꯨꯒ ꯑꯆꯧꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯤ, ꯃꯅꯤꯡ ꯊꯣꯡꯁꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯃꯥꯏꯕꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯉꯥꯏꯔꯁꯤ, ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯩ꯫ ꯀꯤꯕꯁꯨ ꯌꯥꯝꯅ ꯀꯤꯅꯔꯛꯏ꯫ ꯍꯥꯏꯅ ꯃꯝꯁꯤꯜꯂꯛꯄ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯦ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯔꯦ꯫ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯍꯜꯂꯛꯏ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯕ ꯇꯨꯡꯗ ꯑꯉꯥꯡ ꯑꯗꯣ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯑꯆꯧꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯆꯧ ꯃꯝꯁꯤꯜꯂꯛꯄ ꯑꯣꯏꯕꯅꯤꯅ ꯆꯪꯕ ꯀꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯧꯇꯛ ꯆꯥꯏ꯫ ꯑꯃꯥꯏꯕꯁꯤꯅ, "ꯑꯣ, ꯅꯪ ꯅꯇꯣꯝ ꯆꯪꯕ ꯀꯤꯔꯅꯤ, ꯂꯥꯎ ꯑꯩꯒ ꯆꯪꯁꯤ ꯂꯥꯎ." ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯑꯆꯧ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯏꯃꯨꯡꯗ ꯆꯪꯕꯗ ꯑꯉꯥꯡ ꯑꯗꯣ ꯏꯃꯨꯡ ꯑꯁꯤꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯂꯩꯇꯦꯅꯦ, ꯀꯗꯣꯝ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯑꯉꯥꯡ ꯑꯁꯦ ꯎꯄꯨ ꯅꯥꯀꯜ ꯑꯃꯗ ꯂꯣꯠꯂꯒ ꯂꯩꯔꯝꯕ ꯃꯇꯧ ꯑꯁꯤ ꯑꯆꯧꯅꯁꯨ ꯎꯏ, ꯑꯃꯥꯏꯕꯁꯤꯅꯁꯨ ꯎꯏ꯫ ꯑꯆꯧꯁꯨ ꯌꯥꯝꯅ ꯀꯤꯈꯤꯔꯝꯃꯤ, ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯅ, "ꯄꯝꯂꯒ ꯄꯨꯊꯣꯔꯛꯎ, ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯄꯝꯂꯒ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯄꯝꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯄꯝꯂꯒ ꯄꯨꯊꯣꯔꯛꯂꯒ ꯍꯧꯖꯤꯛꯇꯤ ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯂꯣꯡꯅ ꯇꯨꯝꯍꯜꯂꯔꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯇꯩꯗꯤ ꯂꯥꯞꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯇꯧꯗꯧꯅ ꯇꯧꯔꯔꯤ꯫
ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯕ ꯑꯃꯗꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯇꯥꯏꯔꯦꯟ ꯃꯅꯥꯁꯤꯡ ꯑꯃꯗꯤ ꯂꯥꯏꯁꯣꯟ ꯁꯣꯜꯂꯕ ꯏꯁꯤꯡ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯃꯊꯛꯇ ꯈꯤꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯃꯆꯤꯟ ꯏꯇꯨꯝ ꯇꯨꯝꯊꯣꯛꯂꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯎꯕꯗ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯔꯣꯏꯅꯣ ꯑꯉꯥꯡ ꯑꯁꯤꯗ ꯆꯪꯂꯤꯕ, ꯃꯍꯥꯛꯁꯤꯕꯨ ꯀꯔꯝꯕ ꯐꯠꯇꯕ ꯂꯥꯏꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯁꯤꯅ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯈꯤꯛꯄ ꯂꯥꯏꯁꯣꯟ ꯁꯣꯜꯂꯕꯁꯤꯡ ꯑꯁꯤꯅ ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯉꯥꯏꯍꯥꯛꯇꯪ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯕ ꯊꯧꯗꯣꯛ ꯑꯃꯈꯛ, ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯣ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯌꯦꯡꯂꯝꯕꯅꯤ꯫ ꯃꯍꯥꯛꯁꯦ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯌꯦꯡꯂꯝꯕꯗꯒꯤ ꯗꯣꯝ ꯍꯦꯛꯇ ꯇꯨꯔꯛꯄꯅꯤ꯫ ꯃꯥꯅ ꯗꯣꯝ ꯇꯨꯔꯛꯄꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯇꯨꯈ꯭ꯔꯦ, ꯅꯨꯄꯤ ꯃꯆꯥꯁꯤ ꯇꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯣꯝꯁꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯣꯔꯣ ꯂꯣꯜꯂꯛꯄꯅꯤ꯫ ꯃꯥꯁꯦ ꯍꯦꯛꯇ ꯂꯩꯐꯥꯎ ꯐꯥꯎꯊꯔꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯈꯪꯅꯔꯦ ꯑꯉꯥꯡ ꯑꯁꯤꯗ ꯆꯪꯂꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯇꯣꯡꯂꯦ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯃꯥꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕ ꯍꯧꯔꯛꯏ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯃꯥꯅ ꯍꯦꯛꯇ ꯐꯥꯎꯊꯔꯛꯏ, ꯍꯦꯛꯇ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯝꯕꯤ ꯄꯤꯗꯦ, ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯩꯐꯝ ꯄꯤꯗꯦ, ꯑꯩꯒꯤ ꯂꯩꯐꯝꯗ ꯅꯈꯣꯏꯅ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯜꯂꯝꯃꯤ, ꯑꯩꯒꯤ ꯂꯩꯐꯝꯁꯤꯗ ꯅꯈꯣꯏꯅ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯗꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯐꯥꯎꯊꯔꯛꯏ꯫ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜ ꯃꯌꯥꯗ ꯍꯧꯔꯤꯕ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯣ ꯑꯩꯒꯤ ꯂꯩꯐꯝꯅꯤ, ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯧꯅ ꯁꯥꯟꯅꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯐꯨꯟꯖꯤꯟꯕꯤꯈ꯭ꯔꯦ, ꯑꯗꯨꯒ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯌꯥꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯃꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯍꯦ ꯐꯠꯇꯕ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯍꯜꯁꯤꯡꯒꯤ ꯋꯥꯕꯨ ꯊꯑꯣꯏ ꯎꯁꯤꯠꯈꯤꯗꯕꯅꯤ, ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯅꯁꯨ ꯃꯗꯨꯒꯤ ꯋꯥꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯇꯤꯟꯁꯤꯟꯈꯤꯕ, ꯃꯄꯥꯟ ꯊꯣꯛꯆꯤꯟꯈꯤꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯁꯦꯡꯕ ꯃꯇꯝ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯑꯩꯅ ꯉꯥꯏꯔꯛꯄꯅꯤ, ꯑꯩꯅ ꯂꯩꯔꯛꯄꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯨꯗꯅꯗꯤ ꯑꯩꯅ ꯈꯛꯇꯣꯛꯂꯣꯏ꯫ ꯑꯁꯨꯝꯅ ꯋꯥ ꯀꯌꯥꯁꯦ ꯐꯥꯎꯊꯔꯛꯏ꯫ ꯂꯩꯃ ꯑꯃꯗꯤ ꯑꯆꯧ ꯒ꯭ꯌꯥꯟ ꯃꯝꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯁꯤꯅꯁꯨ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯒ ꯋꯥꯍꯪ ꯍꯪꯅ ꯑꯃꯥꯏꯕꯁꯤꯅ ꯂꯩꯃꯗ ꯑꯆꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯆꯨꯝꯕ꯭ꯔꯥ? ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯃꯃꯥꯡꯗ ꯄꯨꯈ꯭ꯔꯤ ꯂꯩꯔꯝꯕ꯭ꯔꯥ? ꯄꯨꯈ꯭ꯔꯤ ꯃꯦꯟꯈꯤꯕ꯭ꯔꯥ ꯐꯨꯟꯈꯤꯕ꯭ꯔꯥ? ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯌꯥꯟꯈꯤꯕ꯭ꯔꯥ? ꯑꯃꯥꯏꯕꯁꯤꯅ ꯍꯪꯂꯛꯄ ꯋꯥꯁꯦ ꯑꯆꯧꯁꯨ ꯂꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯂꯩꯔꯝꯕ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯃꯦꯟꯈꯤꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯁꯨ ꯍꯥꯏꯔꯛꯏ, ꯃꯥꯅ ꯇꯛꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯑꯍꯜꯁꯤꯡ ꯈꯔ ꯍꯦꯟꯅ ꯈꯪꯂꯕꯁꯤꯡꯅꯗꯤ ꯍꯥꯏꯈꯤꯕꯅꯤ, ꯃꯐꯝ ꯑꯁꯦ ꯊꯥꯏꯅꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯃꯁꯦ ꯅꯈꯣꯏꯅ ꯃꯦꯟꯕ ꯇꯥꯔꯕꯁꯨ, ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯟꯕ ꯇꯥꯔꯕꯁꯨ ꯑꯈꯪꯕ ꯑꯍꯩꯕ ꯇꯥꯟꯅꯔꯒ ꯌꯥꯜꯂꯨ, ꯐꯖꯅ ꯇꯧꯅꯦ ꯍꯥꯏꯗꯨꯅ ꯑꯆꯧꯗꯗꯤ ꯋꯥ ꯍꯥꯏꯈꯤꯕ ꯂꯩ꯫ ꯑꯗꯨꯕꯨ ꯑꯆꯧꯅ ꯇꯤꯡꯈꯠ ꯂꯩꯈꯠꯈꯤꯕ, ꯃꯥꯅ ꯊꯧ ꯁꯥꯈꯤꯗꯕꯗꯨꯅ ꯑꯁ ꯀꯩꯗꯧꯒꯗꯕꯅꯣꯕ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯈꯤꯕ ꯂꯩꯕ ꯑꯃꯗꯤ ꯃꯥꯅ ꯊꯧ ꯁꯥꯗꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯃꯥꯏꯕꯁꯤꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯏ꯫ ꯂꯩꯃꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯂꯩꯃꯁꯨ ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯧꯔꯤꯉꯩ ꯃꯈꯣꯏ ꯃꯆꯥ ꯀꯨꯏꯅ ꯌꯥꯎꯈꯤꯗꯕꯅꯤ꯫ ꯃꯆꯥ ꯀꯨꯏꯅ ꯌꯥꯎꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯈꯪꯕ ꯑꯍꯩꯕꯁꯤꯡꯅ ꯋꯥ ꯍꯥꯏꯕꯗ ꯃꯥꯅ ꯊꯧ ꯁꯥꯈꯤꯗꯕꯅꯤ꯫ ꯑꯈꯪꯕꯁꯤꯡꯅꯗꯤ ꯂꯩꯃꯗ ꯐꯖꯅ ꯍꯥꯏꯈꯤꯕꯅꯤ, ꯅꯈꯣꯏꯒꯤ ꯅꯔꯥꯏꯕꯛꯀ ꯇꯝꯗꯕꯗꯒꯤ ꯅꯆꯥ ꯀꯨꯏꯅ ꯌꯥꯎꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇꯃꯨꯛ ꯆꯠ, ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇꯃꯨꯛ ꯆꯠ, ꯅꯆꯥ ꯌꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯤꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯣ, ꯃꯗꯨꯅ ꯍꯌꯦꯡ ꯐꯠꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ, ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯂꯩꯃꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇꯃꯨꯛ ꯆꯠ, ꯑꯃꯒꯤ ꯃꯅꯥꯛꯇꯃꯨꯛ ꯆꯠ, ꯂꯥꯏ ꯌꯥꯝꯅ ꯈꯨꯔꯨꯝꯗꯨꯅ ꯃꯆꯥ ꯌꯥꯎꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯌꯥꯡꯒꯣꯛꯇ ꯄꯣꯠꯆꯩ ꯍꯥꯞꯂꯕꯁꯤꯡ ꯊꯥꯗꯣꯛꯅꯕ ꯄꯨꯔꯛꯄꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯟꯊꯣꯛꯈ꯭ꯔꯕ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯐꯨꯟꯈꯤꯕꯒꯤ ꯈꯔ ꯍꯥꯡꯕ ꯃꯇꯦꯛ ꯃꯆꯥ ꯑꯃ ꯂꯩꯔꯤ, ꯑꯗꯨꯗ ꯍꯦꯛꯇ ꯂꯪꯊꯣꯛꯐꯝ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ, ꯑꯇꯩꯗꯤ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯠꯇꯕ, ꯇꯧꯍꯩꯗꯧꯕ, ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯇꯤꯡꯈꯠ ꯂꯩꯈꯠꯈꯤꯕ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯆꯧꯁꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯇꯝꯗ ꯃꯇꯝ ꯑꯁꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯃꯁꯥ ꯈꯔ ꯂꯨꯝ ꯍꯧꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ
ꯇꯧꯍꯩꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯈꯤ ꯀꯣꯟꯅ ꯊꯪꯗ ꯃꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯍꯜ ꯂꯃꯟ ꯑꯃꯅꯤꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯅ ꯀꯣꯟꯅ ꯋꯥꯈꯜ ꯂꯥꯛꯄꯅꯤ ꯃꯥꯅ ꯂꯤꯜ ꯍꯥꯠꯂꯨꯔꯤꯕ ꯑꯗꯨꯁꯨ ꯊꯦꯡꯂꯕ ꯃꯇꯝꯗꯅꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯂꯩꯃꯁꯨ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯤꯅꯣꯛ ꯌꯥꯝꯅ ꯆꯥꯎꯏ ꯃꯤꯒꯤ ꯃꯆꯥ ꯎꯔꯒ ꯃꯍꯥꯛꯅ ꯍꯦꯛꯇ ꯑꯁ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯗꯨꯕꯨ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯃꯤꯒꯤ ꯃꯆꯥ ꯃꯁꯛ ꯊꯤꯕ ꯎꯔꯒ ꯍꯩꯃꯥ ꯀꯩꯅꯣ ꯃꯥꯟꯗ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯃꯥꯟꯗ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯅꯃꯥ ꯊꯣꯛꯄ ꯂꯩꯐꯝꯁꯤꯡꯗ ꯆꯪꯂꯨꯕꯗ ꯃꯥꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯦꯛꯇ ꯅꯣꯛꯅꯔꯝꯕ ꯀꯩꯅꯣꯝꯃ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯕꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯈꯤꯕ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯂꯩꯃꯁꯦ ꯌꯥꯝꯅ ꯌꯥꯎꯈꯤꯕꯅꯤ ꯀꯣꯟꯅ ꯊꯪꯗ ꯃꯥꯅ ꯃꯁꯥ ꯂꯨꯝꯂꯛꯄ ꯃꯆꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟꯁꯦ ꯈꯔ ꯊꯥꯖꯔꯛꯄꯅꯤ ꯃꯃꯥꯡꯗ ꯃꯥꯅ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯃꯆꯥ ꯌꯥꯎꯗꯕꯗ ꯃꯥꯅ ꯂꯥꯏꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯥꯅ उरुब खुदिमुसिंग से हेक्ता नोकनरंबा मिनोक चाउबा कया अमा याउखिबसे ngasidi lotpa ngamdana makoina haidoktingesida leisabi machadana loina phauthari loina haidurei खुदिमुसिंग सिना मरम ओरगा ngasidi magi machar tengbalare magi machara surunglare migi macha athibu urga noknaramba migi phibam chadra bangangsing adu noknaramba kaya aduna surungmuduna ngasidi phibam masi oibani aduga amuksu ingkhol asigi lairam dilam ne harim bhamsing asida makoina fazana losin basu tawdana hekta makoina pamba kaya ama torusina खुदिमुसिंग si oirakpani habse amai basina hojikti nupi macha asiga wari sanawa matamda loina phauthari adubu loisindabadi yabanate loisindaba honare nupi asina masalum ni matam mafi marol asi phawba nithina cheksinda tawduna numit lunga matam khangde numidangi matam khangde chandiyawarungi matam khangde hekta pangthok tholakpani sahi khara yamlabi nupi singna magi mataw adu uraga makoina phajana takpikibani masalum ni matam habse yam cheksingadabani matam ase awaba khudong tibi yam mataganbani aduga nangna tholibu chaliba matam ase nang khara cheksilo thoktababudi oisunu fattaba nusi thengna batarabadi nang yamda wagani hayeng khudong thigani ko hadana haibibani adabu madugi wadu phawa leimana tikhetlakhetkhibani thausadabani as noigi thainingi wado hek tobaga lai kadogodriba engona changuni laido amka launi asiguma kaya singangkhibani to noin hek tobaga ekhoigi mamangi inkhol pukhi mapan adagi haikuru makong panghai hanni aidam humate chalaga ngalta mapan tholibani nahana churung haru churung yaidana pan harabdi pan yaidana asiguma wa kaya chu haikibale punna phauthrakle leima phauthra bu lep loiba naidu matam masida mase pangkap da kapkhlai kirei tawkibu खुदिमुसिंग दो ngakpiyo hadna khurumjari achauchu khurumjari amai bisna masi losinna bu khonabada numit khani changlagani haduna hari tawgudru thabase atayum tanate makoina phungu pukhi ase matek macha amadu orbasu abuk tawdab yaroi phattab yaroi phattaba saroi phattaba nusisisu mamasina masalum ningi milo lingi matam adumuk churung khraba changkhrab jani losinna bu khonabada amadi angang asigi masara changliba yawriba saroi chitang thona bu khonabada ngasigi numdang ase ontokli lam habado orami leisabi macha adasu angang adugi masara changlam saroi dan toksinbada yamna wakhibani asumna ngasigi numdang thelaba matam phawbada angang adugi masada leibado tam thonaba leisabi masada gi amuk lokthona bu khonabada amaibasu humang kangi yamna wai mayam ase hekta kinarabani asumna uchinna chinna lokthokle magi makhatana tawgada thabak खुदिमुसिंग adasu amaibana phajana hangjare asumna wari ase khara tension lega numisigi matung numinini humni ase lai khurumada matam yamna lokhi mamangi pukhi men kibado matek macha ma khoina mak tawre aduga matam kuindagi lai sanapum oirba humse amukhana hauraktanaba amukhana chapunglaktanaba phajana losinaba amaibsina honare pikliba mima nadrab angang adugi masadagi saroi aduna hek thokhibi angang ase amukhi hena angawgi matawma adumu oikre maron chu thokte leba chatpa sungamde hingli habta mangairaba angang amagi mapunsidi adumu oi asumna lai khurumba te thabak khudmakti loina loikri angang asidi amukhana hanagi akiyu mataw kaya amataramdu tawdre adubu hingli habta ngairaba angang amagi matawdi adumu oi karigumada anaba mu hori masigisu matam kharagi matungda amaibasina
ꯐꯖꯅ ꯌꯦꯡꯕꯤꯔꯒ ꯂꯥꯏꯁꯪ ꯃꯆꯥ ꯑꯃꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛꯇ ꯁꯥꯕꯤꯔꯤ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯅꯤꯅ ꯍꯥꯠꯄꯁꯨ ꯌꯥꯗꯕ ꯑꯍꯥꯟꯕ ꯐꯪꯕ ꯃꯆꯥꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯃꯛ ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯉꯥꯏꯔꯕ ꯑꯉꯥꯡ ꯑꯁꯤ ꯑꯗꯨꯝ ꯂꯩꯗ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯤꯡꯈꯠ ꯂꯥꯏꯈꯠꯂꯨꯕ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯌꯥꯗꯗꯨꯅ ꯃꯈꯣꯏꯅ ꯎꯁꯤꯠꯂꯨꯗꯕ ꯀꯌꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯍꯥꯟꯕ ꯐꯪꯖꯕꯁꯤꯗ ꯈꯨꯗꯣꯡꯊꯤꯕꯁꯤ ꯇꯥꯈꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯂꯥꯏ ꯇꯤꯟ ꯐꯖꯅ ꯈꯨꯔꯨꯝꯖꯈꯤ ꯌꯥꯝꯅ ꯊꯥꯖꯅ ꯇꯧꯈꯤ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯐꯪꯖꯈꯤꯕ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯑꯗꯨꯃꯛꯇꯤ ꯇꯧꯔꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯐꯪꯖꯈꯤ ꯃꯈꯣꯏꯅ ꯐꯖꯅ ꯈꯨꯔꯨꯝꯖꯕ ꯑꯃꯗꯤ ꯇꯧꯒꯗꯕ ꯃꯊꯧ ꯃꯉꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯐꯖꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯃꯆꯥ ꯎꯔꯛꯏ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯏ ꯑꯋꯥꯕ ꯈꯔꯗꯒꯤ ꯉꯥꯛꯊꯣꯔꯛꯏ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯐꯪꯖꯈꯤꯕ ꯂꯣꯡꯊꯣꯛꯄꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯃꯤꯔꯣꯜ ꯇꯥꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯁꯨꯝ ꯂꯦꯟꯈꯤ ꯃꯁꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯥꯜꯂ ꯅꯠꯇ꯭ꯔꯒ ꯑꯆꯧꯒꯤ ꯃꯔꯥꯜꯂ ꯅꯠꯇ꯭ꯔꯒ ꯂꯩꯃꯒꯤ ꯃꯔꯥꯜꯂ